ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯥꯡꯉꯕꯣꯛ ꯑꯦꯁꯤꯒꯤ MLA ꯁꯨꯔꯖꯀꯨꯃꯥꯔ ꯑꯣꯀ꯭ꯔꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔꯒꯤ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯕ ꯑꯃꯁꯨꯡ ꯈꯪꯍꯧꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ Justice Committee on Anglo-Manipuri War 1891 Martyrs and Freedom Fighters of Kangleipak Manipurna Sinduna ngasi Thobal Athokpamgi Kaubilia Makhong Lampak Mayamna Tengo Lampak haina khangnaba mafam asida pangthokpa thoram aduda MLA Surjakumar Okramna hai Ningthokol manungda wakhalon tokhai tokhai tarakpadagi Kingdom ama Empire ama marai chaitharakpa si adumak thokpa amani Political party da oirabasu party ama marai chaitharakpa si party manungda wakhalon manaraktabadagi thokpa ama oidibani adubu aikhoigi puwari asidi mangba yaba nate malemgi chawkhatlaba leibak singna makoi gi puwari ningthina ngak senduna puwari gi maru oiba thodok sing thokiba mafam sing ningthina samgat sagali aikhoina su aikhoigi puwari ngak senduna thamba mathau tai mahangna makha tana hai NEP 2020 gi makhada lamdam adugi puwari ga sagonaba wari sing hapnaba wafam yauri maram asina aikhoina aikhoigi puwari gi thodok sing history gi lairikta hapnaba honaba changi Anglo-Manipuri War asida lamdam asida kundaminariba atopa phurup ki miyoi kayasu ireibak asi kannabagi lanfamda saruk yaramgani makhoi sing adu thidoktuna makhoi bu ikai khumna fam thoi haina mahakna makha taki akoi ki history sidi manghan bi yam na te history thoki ba history sidi manghan bi yam na te na mafam khuding makta chok ato to ko chokot palam sing da chatpada tourist spot sing leibu mayam sing si sikum ba ki thoki ba history mayam sing se si preserve to ga mayam sini yen ba satna ri aduna aina matam mama ai chahi mari mga England leijari ada Manipur gi Battle of Imphal Manipur da sida lerakriba tarakriba mayam sing si history se moi ta ta preserve to ga thamawi or even statue books haraga moi general mayam sing Manipur da laamba Manipuri war da yaw gi mayam general mayam sing gi history se pasne iraga pasna kaino to ro book leho Battle of Imphal da kha makha si gi ko gi Manipur gi Anglo Manipur war da Manipur gi leiriba masina Manipur gi tribal now sing Pangal now sing mayam leiri se sida Manipur ki war si the represent of mayam layer mo ne mo isi su thigat piraga sina platform macha ma hoiraga Manipur ki hujik junction nadri ba Manipur oiba idea of Manipur na mayam si ngana ri se masida nusirakna na ba single leiba na gai chin now si poiro Pangal chin now sing tribal chin now leiba mayam sing se bakoi da Manipur ki map se matam tu da ngam masung ngam drasu ngak ko honara mi ko haibado matuna ko gi platform ama boina ba ona mi si haibana ai mayam da thamsage Thauram aduga mari lainana Justice Committee gi Chairman Joy Chandra Konthojamna hai kumjali singamaga chanipan marifutara mathoida thokiba Anglo-Manipuri War gi akanba lanfam ama oiriba Thobal athokpam gi lanfam asida ya school lakpa amade Macha ibungo sangoisana imalaibaki damak thawaina pontha peki loinana arong tural gi thongda British ki makutta mathauna pharaba lanmi kunsu imalaibaki damak thawaina pontha peki bani makoi sing adugi mafamda haikat laikat tamduna ikai khumnaba uttuna ngasi gi thawramasi pangthokpani mahakna makha tana hai handak Supreme Court na order ama thoktuna tha ahum gi manungda Manipur yauna awang nongpok ki stat marida delimitation ki thabak paikhat kadabani hairiba si Manipur da chatnaba yaroi Manipur miyamna delimitation ki mayokta leibanate delimitation tawba matamda param chumna tawgadabani haibani mitop sing khandok triba fawba Manipur da delimitation tawba yaroi nampuda delimitation tawnaba khonarakpada thoklakpa tawdok singi tekchak India lengang na pugadabani haina mahangna makha taki adugulo British na aikhogi lenga on khut thinjelakpadagi adugulo ba matam adugi kangla se Kanglaipak Manipur ki capital list da adugulo ba British ki officer manga haki aduga ani mayang khangda haki aikoi matam adugi aikhogi ningthau pulusan aikoi British ki mathakta aikoi lan tawre haina aikoi Mars ki tang kun manga da lauthoki aduga madugi makhata koda hairiba miyoi manga amadi miyoi ani hakibadigi madugi makhata koina British na
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯊꯛꯇ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 38 ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯊꯥ ꯑꯃꯒ ꯃꯌꯥ ꯆꯪꯅ ꯑꯩꯈꯣꯏ ꯑꯀꯟꯕ ꯂꯥꯟ ꯁꯣꯟꯅꯈꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯤꯊꯨꯡꯂꯦꯟꯁꯤꯡꯅ ꯂꯨꯆꯤꯡꯗꯨꯅ ꯑꯔꯣꯡ ꯇꯨꯔꯦꯜꯗ ꯇꯔꯄꯟ ꯀꯠꯂꯕ ꯃꯇꯨꯡ ꯇꯦꯡꯒꯣꯜ ꯂꯝꯄꯥꯛꯇ ꯂꯩꯕ ꯅꯤꯡꯁꯤꯡ ꯈꯨꯕꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯣꯠꯊꯥꯕ ꯑꯣꯏꯅꯕ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯥꯡꯉꯕꯣꯛ ꯑꯦꯁꯤꯒꯤ MLA ꯁꯨꯔꯖꯀꯨꯃꯥꯔ ꯑꯣꯀ꯭ꯔꯝ Justice Committee Chairman Joy Chandra Konthaujam amadi retired IPS Sarangthem Khoiren Thaba Sanakya Yaskulakpagi Masunupa RK Pralhada DLCYC Club Athopamgi President Dr. L Romendro amasong AIGA Club Athopamgi President Thongam Marzitna mathang sinna Chief Guest President amadi Guest of Honor oina sarugyaki